ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯕꯖꯦꯠꯀꯤ ꯔꯦꯟꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯃꯔꯨꯑꯣꯏꯅ ꯐꯤꯆꯔꯁꯤꯡ ꯌꯦꯡꯒꯗꯒꯦ ꯑꯃꯁꯨꯡ ꯂꯩꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯈꯪꯕ ꯌꯥꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯦꯞꯇꯣꯞ ꯈꯔꯗꯪ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗ Intel i3 10 ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯇꯥꯗꯕ ꯑꯃꯗꯤ RAMꯗ 8GB ꯑꯃꯗꯤ SSD ꯑꯣꯏꯕ ꯃꯦꯃꯣꯔꯤꯁꯤꯡ ꯌꯥꯎꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ Type C ꯑꯁꯤ ꯀꯃꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ Type C ꯄꯣꯔꯠꯅꯆꯤꯡꯕ ꯌꯥꯎꯕ ꯀꯤꯕꯣꯔꯗꯇ ꯕꯦꯛꯂꯤꯇꯦꯠ ꯍꯥꯏꯕꯗꯤ ꯀꯤꯕꯣꯔꯗ ꯑꯗꯨ ꯂꯥꯏꯠ ꯉꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯤꯕꯣꯔꯗ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯌꯦꯡꯗꯕ ꯌꯥꯗꯕ ꯐꯤꯆꯔꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯣꯝꯅ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 50,000 ꯄꯤꯕ ꯂꯦꯞꯇꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯇꯉꯥꯏꯐꯗꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯗꯤ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯦꯞꯇꯣꯞ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Infinix Inbook Y2 Plusꯅꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ ꯄ꯭ꯔꯣꯁꯦꯁꯔꯗ Intel Core i5ꯒꯤ 11 ꯖꯦꯅꯦꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯌꯥꯎꯔꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ 16GBꯒꯤ RAM, 512GBꯒꯤ SSDꯒꯤ ꯑꯣꯏꯕ ꯃꯦꯃꯣꯔꯤꯁꯤꯡ ꯌꯥꯎꯔꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ Windows 11 Home ꯂꯣꯏꯅꯅ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯗꯇ Intel UHD ꯒ꯭ꯔꯥꯐꯤꯛꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯗꯤꯁꯄ꯭ꯂꯦꯗ 15.6 ꯏꯟꯆ ꯑꯣꯏꯕ Full HD ꯗꯤꯁꯄ꯭ꯂꯦ ꯑꯃ ꯄꯤ ꯑꯃꯁꯨꯡ ꯂꯦꯞꯇꯣꯞ ꯑꯁꯤ ꯌꯥꯝꯅꯃꯛ ꯂꯥꯏꯠꯋꯦꯠ ꯑꯣꯏꯕ 1.8 kgꯒꯤ ꯂꯦꯞꯇꯣꯞꯅꯤ꯫ ꯄꯣꯔꯠꯁꯇ USB 3.0ꯒꯤ ꯄꯣꯔꯠꯁꯤꯡ ꯌꯥꯎꯔꯤ ꯑꯃꯁꯨꯡ HDMI ꯂꯣꯏꯅꯅ Type C ꯄꯣꯔꯠꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯀꯤꯕꯣꯔꯗ ꯑꯁꯤ ꯕꯦꯛꯂꯤꯇꯦꯠ ꯑꯣꯏꯕ ꯀꯤꯕꯣꯔꯗꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯦꯞꯇꯣꯞ ꯑꯁꯤ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯒꯅꯤ꯫ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯂꯦꯞꯇꯣꯞ ꯑꯃꯗ Intel i5 ꯑꯃꯁꯨꯡ 11 ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯐꯪꯕ ꯑꯃꯁꯨꯡ 16GBꯒꯤ RAM ꯂꯣꯏꯅꯅ 512GBꯒꯤ ꯑꯣꯏꯕ SSD ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯦꯞꯇꯣꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯠꯆꯕ ꯂꯦꯞꯇꯣꯞ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ Infinix ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯂꯦꯞꯇꯣꯞꯇ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯗꯤꯚꯥꯏꯁꯁꯤꯡ ꯁꯥꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯤꯗꯕꯦꯛ ꯑꯁꯤ ꯑꯐꯕ ꯃꯈꯜꯒꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯂꯧꯈꯠꯆꯕ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯟꯒꯠꯆꯔꯤꯕ ꯑꯁꯤꯗꯤ ꯂꯨꯄꯥ 30,000 ꯑꯃꯗꯤ ꯂꯨꯄꯥ 90,000 ꯂꯣꯏꯅꯅ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯦꯞꯇꯣꯞ ꯑꯃꯃꯝ ꯈꯛꯇꯪ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯥꯞꯍꯟꯅꯤꯡꯕ ꯂꯦꯞꯇꯣꯞꯅꯆꯤꯡꯕ ꯂꯩꯍꯧꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯈꯟꯒꯠꯆꯔꯤꯕ ꯂꯤꯁ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯟꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯗꯤ ꯂꯨꯄꯥ 90,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯂꯦꯞꯇꯣꯞ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤ MSIꯒꯤ Modern 14 ꯍꯥꯏꯔꯤꯕ ꯂꯦꯞꯇꯣप ꯑꯁꯤꯅꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗꯁꯨ Intel i5ꯒꯤ 12 ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯕ 1235U ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯌꯥꯎꯔꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ 8GBꯒꯤ RAM ꯑꯃꯗꯤ 512GBꯒꯤ ꯑꯣꯏꯕ SSDꯒꯤ ꯃꯦꯃꯣꯔꯤ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯗ Windows 11 Homeꯒꯤ ꯑꯦꯗꯤꯁꯟ ꯑꯃꯁꯨꯡ ꯂꯥꯏꯠꯋꯦꯠ ꯑꯣꯏꯕ ꯂꯦꯞꯇꯣꯞ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯋꯦꯠ ꯑꯁꯤ 1.4 kg ꯑꯣꯏꯔꯤ꯫ ꯗꯤꯁꯄ꯭ꯂꯦꯗ 14 ꯏꯟꯆꯀꯤ Full HD ꯗꯤꯁꯄ꯭ꯂꯦꯅꯤ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ RAM ꯑꯁꯤ LPDDR4 RAMꯅꯤ, Wi-Fi 6, Bluetooth version 5.2ꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯕꯦꯛꯂꯤꯇꯦꯠ ꯀꯤꯕꯣꯔꯗ ꯑꯣꯏꯕ ꯑꯗꯨꯇꯁꯨ ꯅꯠꯇꯅ USB 3.2 Generation 2ꯒꯤ ꯑꯣꯏꯕ Type C ꯄꯣꯔꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯔꯕ ꯑꯐꯕ ꯃꯈꯜꯒꯤ ꯂꯦꯞꯇꯣꯞ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 39,000ꯒꯤ ꯆꯥꯡꯗ ꯎꯕ ꯐꯪꯂꯤ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ i5ꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ, 16GBꯒꯤ ꯑꯣꯏꯕ RAM ꯑꯃꯗꯤ 512GBꯒꯤ ꯑꯣꯏꯕ SSDꯅꯆꯤꯡꯕꯁꯤꯡ ꯇꯉꯥꯏꯐꯗꯅ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯂꯦꯞꯇꯣꯞ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯂꯦꯞꯇꯣꯞ ꯑꯃꯈꯛꯇꯪ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ Lenovo Ideapad Slim 3 ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 53,000ꯒꯤ ꯆꯥꯡꯗ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯂꯨꯄꯥ 50,000ꯒꯤ ꯔꯦꯟꯖꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕ ꯐꯪꯕ ꯂꯦꯞꯇꯣꯞ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯗ Intel Core i5 ꯑꯣꯏꯕ 124508 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯌꯥꯎꯔꯤ꯫
ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯂꯦꯞꯇꯣꯞ ꯑꯃꯅꯤ꯫ 12 ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯕ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ i5 ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯃꯁꯨꯡ 16GB LPDDR5 RAM ꯌꯥꯎꯔꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ 4800 MHz ꯒꯤ ꯁ꯭ꯄꯤꯗ ꯄꯤꯔꯤ ꯑꯃꯁꯨꯡ 512GB ꯒꯤ ꯑꯣꯏꯕ 4th ꯖꯦꯅꯦꯔꯦꯁꯟꯒꯤ SSD ꯀꯥꯔꯗ ꯌꯥꯎꯔꯤ꯫ 15.6 ꯏꯟꯆ ꯑꯣꯏꯕ Full HD IPS ꯗꯤꯁꯄ꯭ꯂꯦꯅꯤ ꯑꯃꯗꯤ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯀꯤꯕꯣꯔꯗꯇ ꯕꯦꯛꯂꯤꯇꯦꯗ ꯑꯣꯏꯕ ꯑꯃꯗꯤ Intel UFHD ꯑꯣꯏꯕ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯔꯤ ꯑꯃꯁꯨꯡ Windows Home Edition ꯑꯁꯤ ꯂꯥꯏꯐꯇꯥꯏꯝ ꯑꯣꯏꯅ ꯌꯥꯎꯔꯤ꯫ ꯔꯦꯄꯤꯗ ꯆꯥꯔꯖꯤꯡꯅꯆꯤꯡꯕ ꯌꯥꯎꯔꯤꯕ ꯂꯦꯞꯇꯣꯞꯅꯤ꯫ ꯂꯦꯞꯇꯣꯞ ꯑꯁꯤꯗ USB 3.2 ꯖꯦꯅꯦꯔꯦꯁꯟ 1ꯒꯤ ꯄꯣꯔꯠ ꯑꯅꯤ ꯑꯃꯁꯨꯡ USB 3.2 ꯖꯦꯅꯦꯔꯦꯁꯟ 1ꯒꯤ Type C ꯒꯤ ꯑꯣꯏꯕ ꯄꯣꯔꯠꯅꯆꯤꯡꯕ ꯌꯥꯎꯔꯤꯕ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯑꯐꯕ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯦꯞꯇꯣꯞ ꯑꯃꯅꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ, ꯂꯨꯄꯥ 90,000ꯒꯤ ꯔꯦꯟꯖꯇ ꯑꯃꯗꯤ ꯂꯨꯄा 50,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯥꯕ ꯂꯦꯞꯇꯣꯞꯅꯤ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯆꯤꯠꯊꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯍꯥꯞꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯚꯤꯗꯤꯑꯣ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯂꯨꯄꯥ 50,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯦꯞꯇꯣꯞ ꯈꯔꯗꯪ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫